Bakshadem pum uibamar uibapau khara update taujare. District Mangada Sagul Kangjai Sanafam Semgalagane. Manipur ki Sagul Puar ke jam nambari laina basani Minister. Minister N Birin Haikre Manipur ki lampi sorokta pangtha da dhaduk liba Sagul ase. Manipur ki Puar ke jam nambari lainai. Maramasi laifana lengak na Sagul ki masin jak safam wada lampel patal lambekar. Kontra Manipur Horse Riding Amari Follow Association ke loina da Manipur lengak ke veterinary department ka. Kosam daduna poni thampam semkale. Sagol lori pasina sa ase lambi sorok ta thadok pigano thampam laitra ka lampel pada lairba sagol gi machan chak safam ta pubirago. Sa ase jokan ana bagi district manga da sagol kangjai sanapam semkat pagal loina na. Hausi lampel gi sagol thadok pamasi matik sana sem lagade. Wafam masing asi CM na hausi lampel pada sagol thadok pam wariba ase gi bibam yangsin pachat pada pangdo ki bane. Minister na makata akiuda district manga da sagol kangjai sana fam han bagi oina thawat district ke wangsing tentha awang laikai ki sagol kangjai bongda hana siam ko lagani atai su mathang siam ko lagani Manipur ki sagol ki masing khara hanthare Manipur da fangliba sagol asidi malem ki sagol sindagi kena na ising da masin jak sa bangame atai sagol di ising da masin jak sa bangamde harbo wafam sing sagol ki expert sing phangdor padagi khang bangam le ai ke Minister na makata raduna sagol thadokpam amaso panggai da semkali haike bagaloina da haigang da huji semkat pa loiselak laba margin da susatuna sagol kangjai chana bagi mitam chu yangsen ke Kongsada sida MLA Laurembam Ramesor veterinary director Manipur Horse Riding and Polo Association official singasu unaduna sagol thadokpam waribam mafam kamari laina wafam kya phangdo ki bagaloina na lambel par asining thina fat ama oibagi semkat na bigi wafam kya su phangdo ke Makatarakwa atopa pauda Agnifar ki matang da Congress na lana fauk thogiba si laibak thibani Siti Ravi Hiram kudimakta yet kani amadi madugi maihukta laigani habigi laina ama Congress na nare Agnifar ki matang da Congress na lana fauk thogiba si yamna laibak thibani wafamasi namit humdi ki khongchata imwata lakiba BJP ki National General Secretary Siti Ravi na ngasi thambal sanglen da pangthokpa paugi mifam amada phangthokibani Paugi mi famadu da Siti Ravi na makata na phangthokibada Agnifar si yamna freedom ningai web scheme mamane scheme mase na India ki armed forces ka tada kana ba pi bada na tana kunai asida chawna kana ba pi gane masina India bu yana mapangal kan ba amba uhen gani scheme mase ba tongan ba mai kai degi ngasi di sabana rakli asok magul lai kraba scheme asika me to Congress party ni irang hauri ba se yamna laibak thi bane Congress India ki mafam kuri makta sidarak laba party amani Handak da pangtho ki ba UP ki state assembly mikal du da Congress ki merep chahum marfu ga tariat deposit mang tor mikal da chawna mai thi ba nangke bane Manipur da sonda ki state assembly mikal du da Congress ki karamba fiba moi ki habasi miyam ne hena khangda bane Congress ki thawang asidi mai thi ba nang badi ikai khangda irang hau bane state asida BJP ki lekha kabu kan lehen duna double engine ki lekha kamal hen na ba ki thambal Manipur miyam pa tawi bal khangpot chare Ngasi di Narendra Modi na India da Prime Minister ora padagi tongan ba yai fa thorang ki thabak kaya pai katun India asi manglom da sangsilakli Status de BJP ki lengak apuk handal hen tuna double engine ki lengak ama lehen biba ki tabak Manipur miyam putaw people khangbo chare Ngasi di Narendra Modi na India da Prime Minister ora padagi tongan ba yai fa thorang ki thabak kaya pai katun India asi manglom da sangsilakli lengak asina direct transfer benefit scheme hauduna lairaba miyam singi saktung chama da chama piba kamle आयुष्मान भारत जल जीवन मिशन स्वास्थ्य भारत अभियान उज्ज्वला स्कीम प्रधानमंत्री किसान सम्मान निधि स्कीम मदे अदय तो पे स्कीम के पाइकतुन लाइरब मियाम अमदे लौमिसिंग द कानब के पिरे इंडिया की जीडीटी की ग्रोथ रेट असि ngasi di sada 8.7 da leituna economy da chawna khomang chawsin ba waire Prime Minister Narendra Modi ki reform perform abadi transform ki principal asina India ki miyam pajai fabu mai kai da purakli haina mangna makata ke Lising ani ko nithoi ki December fawa singi mafum singda private meter loina falagani beswaje Langa ki Fourth Minister TS Biswajin haikre Manipur ki singi district jawnu chaliba chahi lising ani ko nithoi ki December fawa gi manungda private meter loina muk falagani wafam ase classic grande da Manipur State Power Distribution Company Limited sinduna Northeastern Resident Power Committee ki nifuga manga suwa commercial Coordination Subcommittee meeting the Saruk Yabada Magna Pongdo Kibane. Magna Makataraduna Manipur given a prepaid meter lak adirom panbagi pandam damle. How's it going to listen Mafurom, prepaid meter fan cre? My gifibum fagatan above Manipur Gitogan Togan Bamafum sing the 2000 MW hydro power project Kya Fakale. Mahoy singing the Lotak downstream hydro at
hydroelectric project sing athu matam da loiba ngamlagani ngasi gi NERVC gi commercial committee asigi meeting asi jamna matam chai haike ngasi gi mifam asda principal secretary Paul Rajesh Agarwal NERVC gi member secretary P Lingkhoi MSPCL gi managing director N Sarat Singh amadi chief engineer Paul S Handi Kumar su sarwyakhe Nagalammarom da Agnivad scheme withdraw tawgadabani hana youth congress na khongjang changchankre Prime Minister Narendra Modi na lusingba lenga kasina handak hawduk liba Agnivad scheme asi yaningte masi kudak da handukadabani hana Manipur Forest Youth Congress Committee na ngasi Congress bafan mamang da Fizpol Sadegya gi khongjang changchankre khongjang atu da saru yakiba MPCC gi secretary P Bankim Chandran Hai National Security gi nambak talibak nga katorba border nga katorba sensitive oiba result kaya da Deploy tawgadab armed forces ki jamna maru oiba different week home po sahi mari ge training tawraga sahi mari sinaraga tha taruk training pibaga tha taruk training piraga BDF da training tawgadona tawgadoriba si committee ta balenga ki policy planning leitabane BJP lenga ka si policy planning leitaba ningak poda tawba lenga ni asiguma mayam asina government ki property mayam amma bai jakre Masih kudak ta withdraw tawgadabani withdraw tawti proper Congress na Manipur gi kasin koya sin batung irang haugani irang lebloi State asida fali bada ngak nasu yamna santi leina hawgalak diva na sigi isu asiba solve tawbiba pamlagadi tawaning deba thawdo kaya thok tringai madam chana action lawgatuna solve tawna bhawana biyo center gi mari leina ba authority da proposal thabiyo jut mayamna yadre abasi center da jahan biyo anasu phongdoke nampu sasanda huralaga pata onthok lamle sorojuni Laikidraba mapana thambiram ba soto ingkol ama masagi aba yaudana Mingon thok fiduna nampu sasanda hura laga pata onthok lam laga lamnon monbi beta natana yungi posai sing thugai bire hana victim hograbe tonjam ningol yang kokpam ongpi sorojoni mafuraiba ibungona phongtokre ngasi Manipur Press Club da pangthokpa pawgi mifam amada sorojoni na ai lilong chajing mairen khongda aigi apokpa laikidraba samuna lising amaga sapan marfu kama thoige madamda magabadi magi mani ani yumsangabadi nupi masa makoi honggi tamak point kuntra thambiram bane Adoba mane nupi masadi hana sekiban maram weraduna magi maming kakraga jumsang kina taraga matoi half the palambaga loinana taraga ni fan half amada makoi gi mari suklai leina dava sajing awang lik ada leiba sagai gi mioi sing tonjam lala amade magi imung manung ta nama panselam le mari leina pasing na mioi sina tikat pidon asumba pothok piu lenga ki CM na su yangchen biu anu su phongdoke Chief Minister na handak di appointment pibirakani hana thajai WMC. Hauki bajun kun manga da World Media Council WMC na friend media amsong electronic media da MP laisem basana jawba ki warol amaga mari leina na fi ki warol amagi matang da Manipur ki Chief Minister na jamna lan lawdun hai ki wafam bo ngarang jun kun gatare leisingani koni thoi WMC ki India ki station ki president singa masong member singi mifam na numiram pung tara fawa khanaduna WMC Secretary da akai ba yaba phiba masi thengna da bawarip lawkhre an WMC ke secretary organization kaisam sanjit kumar na kudik pidna press da thador pa charola mana phongdorakle charola dun makhatan hai hiramatu gi saruka moina Manipur gi Chief Minister bu WMC gi delegate amana unana ba appointment au ki jun tara gamari da gi appointment request tawdun lakwa du Chief Minister handak di appointment pibirakani ana thajai aroi ba WMC gi credit Blidi di arrivani lisingani kun manga tawgada ba assembly constituency singi delimitation na aikoi da pirak payaba asoba saitheng maduwa aikoi na khou salok drabadi iraibak Manipur da miga da fa fibam lak payaba sing WMC na binna sing na chena jari ana su serola dana baka tare IMC gi one over kungi area da thabak tawtana lupalla kya gi senpam kai thokre haibagi jingna bal laire Imphal Municipal Corporation IMC ki one over kungi area wariba wangkai pukram bam lairakta pak sengkot pagi wato kamari lainana kangai pagi mairagi paumina IMC ki marung chaliba 1 number 20 ki area da satuna makatana tejeluba matam da sengkat maru ki campus ta pak sanba pak sana na balupa laktara henbagi senpam kai thokraga pak sarbanda vadana tana tongan wa thabak singi mingda lufa laktara ga mari lising yang kai chama kungi senpam kana gumba kharana IMC gi official khara ga manara ga naron da kai thokre habgi singna bu sulaire auki bajun kulum doida pausi asi gi headline da IMC na pak sadanul pa lak tara hen bagi senpam lak thokre habgi singna ba leire ana phongki ba pau aduda semgat marum na pau asim bagi pam yaw da ba pau ni nimit mangari gi manung da seng dorok drapati ahin go ba thap lokut kani haina khangalaki badagi hena kup thana ekoi gi pau mi ni hirama sing batang da makata na thijin ge
Tijaluba asida pak sengkot na lupa lak tara lising tara ganipan cadet marfudra mari. Kaithong na honabada IMC ki section officer is Sumilana pak sariba mafum madu satu na yang sin kibaga loinana. Pak sengkot pagi tabak torom di habis ukangki. Ado pak saba ki tabak sung susu dana wat number kunki. Corporator laukrak pom tompi na sahabat loire. Aduna completion report masahab ang nasai tawduna IMC gen senior officer. Iyoda thagalaba matung da senfam singasi kai thoke. Hariba senfam masi IMC ki mekede ki thiga tarni hariba ji rongmai ki account ka ki haiba su kang bangamle. Yam nagak libadi pak sengkut pagi thabak si concern SO DIMC ki MD Rizwan Sheikh waram ki aduba concern SO nataba somilana hariba thabak si yengchana na ba thara khiba asimak anga phowaire. Masi kana ki khujun thorang na tawkhibano habadu mari leinaba authority na atuba mutam da thidokpam thoge. Makata na ikoi ki pawmina IMC ki wan berkunda IMC ki makada karikaram bathabak pai khale bagi ane thikalu bada panglapa paw ki matung ina thabak sung su su tara rupa lak tara gamari lising jangkai chama kun ki senfam amaga su kai thokri habagi chingna ba su leire pawasin hai IMC ki makada sahi kuding ki finance commission award torokpa senfam dagi haugi ba sahi lising ani tara gani fan tara ga mapan ki matamda third state finance commission ki senfam dagi compensation and assignment to local bodies and other added institutions lising ani taragani pan taragama panda wangkai puram bamlaira ki drain chana bagi senfam lupa lak daruk lising amputra ni thoi sumna kun manga amade scheme asima ki lising ani taragama pan lising ani kun ki senfam dagi harau fom lambi awang lairem bi laisang maning community hall masin ki drain chan bagi senfam lupa lak dare lising amputra ni pan sumna barfutra manga thabak su dana lokthokre ai bagi singna ba laire Hiram masih matang da ikoi ki pawmi na fangba paw ki matung ina di wangkai pukram bam lair ki drain asidi hause oje speaker weriba ja school kendra ki MRTS Secretary na minister oiringi matam da senggot marup da drain chanar bagi thabak asi china duna chalan ki bani haire adugo lai haro fam lambi awak lairem bi laisang maning community hall ma sindagi drain su sungchan chandra drain chan ba loire aduna chel lak thoki bagi kudam changdam chak chana laire maramaduna mari laina pa mahot department ki minister na miyang changduna am sin kon bo 1 number 20 ge area da sengko chagat pagi thabak sung tok tok tan sel lok thok khibam yoi sing adu kana kana ro haiba thikatun ain gi weba thabak lokor bam thokle han su praja section kya dagi pause asida phongdong narakle makatarakwa atopa pauda isauna awa pa nanglaba asam gi biyoi sing gidamakta se minister berena tha khiba tengbang polam sing sel zargi dc na taram no khre asam de sing isauna baram odun jum kai kya thumchin tun laifam chafam leitraba awa pa taraba miyam gidamakta manipur gi se minister en birena ngarak lupa crore amagi sinja ki polum kya amade SDRF की पर्सन ने फो गाड़ी हम दथा के बदु ngasi असम के कसार की डीसी न हराउ तराम न ओखरे से मिनिस्टर बिरेन थारा के टेंगपांग पोलम सिंग अदु ngasi अयुक जिरीबाम की डीसी W मालेमगान ब चेंगलेन असम की कसार डिस्ट्रिक्ट के डीसी क्रिथि जाली द मणिपुर अमसो असम के लंगदाई वरिब जिरी थोंगखोंग मथकता असम ब थारुम अब पांग तोक न खोसिना के नहा अहुम हेरोइन नंबर 4 का कोनना फारे ngarang nu bidang pung mapan makharam ta ba matamda special commando unit khabai soi के commando unit के सुबेदार एन विवेकानंद ओसी स्पेशल कमांडो यूनिट खबैसोय जमानदार एम माइकल सिंह IVGPS की SIR के चिंखुई पोनांगे टीम मसी के यूनाइटेड जुट ऑर्गेनाइजेशन लंगदुम मदे लाइब्रेरी इंटीग्रेटेड जुट लंगदुम का खुसम नो ददक्सी नबा नहा अहुम नंबर 4 यबा वाल खरागा कोनना फारे हाइरे मणिपुर यूनिवर्सिटी ऑफ कल्चर असि सेंट्रल यूनिवर्सिटी ओहलु माइरोय लोपतरो मालिम की थाक मणिपुर यूनिवर्सिटी ऑफ कल्चर असि पुखननबा सेंट्रल यूनिवर्सिटी अमो होयननबा Mari lain apa manipu lenga ki mekedi ki taksin biu an mairoi lup taruk na manipu lenga ta apel taragle emsu desham KSA MSF amadi sukna punna sai tawduna thadorok pasir wala manahai malem ki phambak data manipu na performing art sports amadi culture da mafamama kanjatuna lagle Manipur University of Culture da Manipur ki laijari ba top top panat sing asig mari lainana amade tongan pa subject sing lol sing mayek sing research tawnar ba tongan ba department kya su hang to pagi mathau tarakle malem ki thak ta bukan ana bagi tambak Manipur University of Culture asi Central University am ohen na mapang phaba University am ohen thamna ba Manipur lenga nam yang sang biu haire Sheikh Nurul Hasan Health Protection Mission gi makhada lemna sahi marfo ga mari soraba mioi amaso layang bagal loina operation tawga dore Ketrigau AC की MLA Sheikh Nurul Hasan की थागी लाखपत तलप मते allowance पुनः केट्रिगाव AC की प्रजा सिंह की दमक कादोक दुना हौदो की Sheikh Nurul Hasan Al Production Mission की बखादा हल वेरबा मसा की सही मरफो का परी सोरबा मसो लायंग बिबगल लोइना ऑपरेशन तौदुना गोल ब्लैडर दकी नुंग लौथो कदौरे
Panbajai masagi sahi marfu gamari suraba kongpal khaidem laikai dagi laisram harmani diabetic patient oivedan dan matam khara ki mamang dagi kol plater dan laituna lake aloi bagi awa baga loina na diabetic na tuna lairingi aba gol plater dan bagi awa ba mayuk na rakhe tanja asida MLA Sheikh Nurul Hasan gatana tuna laying na bawa tanake MLA ki miyeng makada hodok le Sheikh Nurul Hasan Health Protection Mission ki makada ngasi lampel sana ka ten leiba Care and Cure Hostel da Nawem Dines in charge Sheikh Nurul Hasan Health Protection Mission masamag yaw na hostel da pukat kre. Loina na doktor gi advice ki matungin na operation tawdo na call plater ki nung sulak thok lagani ana Dines na ki. Lampel sana kaitel da leiba Care and Cure Hostel da halwerba harmony pukatuna. Makata balaying na ba so uba tawdang lawriba Sheikh Nurul Hasan Health Protection Mission asigin charge wariba Nawem Dines na anaba asibo. Thuna pagalak tu namhau sagi ponsida halakbu orasun ana thawjal pi bagal loina makata na hai MLA Sheikh Nurul Hasan Health Protection Mission asidagi kana basing miyam na registration tawbidu na lawbiyu ngasi operation tawna ba pokhali ba na ba si mission asigi wena sahi marfu mathaki wena di ahan ba patient ne pokhalak liba patient asi chumnagi free registration amakhak tawraga mission asigi makata gi kana ba fangbani aduna 80 plus abadi physical challenge singkina bakta kodong chaba mayam amasu pire Piripa kodong sabasing asi miyam na kana balawi ana fangdoke. Halwaraba harmani amri imung manung ki mafam dagi MLA Sheikh Nurul Hasan bahani ngai laitana. Thagat ba fangdorok ba loina na MLA ki tungki ponsida. Na da yek tan laitana miyam ki thawal matolom na tawba ngam boy biyu hai ba thawjal supirake. Russia na misam lising ama hiana tenba Ukraine ki shopping mall da misan kapsin na thawai gre. Ukraine gi Kremenchuk city da leiba misam lising ama hiana tin balaba ka sigi shopping mall amada Russia na misal kapsin na misi mina jauna amanga ta sing thon kre ari ediga tu da miyukia asoka ban nangkiba gi habi hausu phaba gi oina de sabsaba sing khang bangam tri mall adu da rescue worker sing sangsin gi bagaloina na maina tumna chaki ba gi mami adu uba phangke tawdo ka sing mari lena de Ukraine gi president Volodymyr Zelensky na phangdo ki ba gi matungina Russia na shopping mall da misal attack tawro ki ba matam maduda Misam lising ama hiana mod adu da laiki hai ki bagal hoina nam yoi kunrom aruba phibam da sokle amadi yam raba da miyoi ani laiki dre hai ke amrom da UK ki Prime Minister Boris Johnson na phangdo ki bagi matungina mi kung da tin ki ba mol adu da Russia na misal attack sa tharaki ba aduna Russian President Vladimir Putin gi minung si khang ta batam thir bali sa sa sing adu mayak seng ro thokle loina na Putin na asum na makhata na sa thariba makai UK amadi atop G7 country ko di mangna Ukraine ki damak lep na bagi wari pasi hiana mapanggal kansin hanba na tanakari su tawningai laite hai ke United Nations UN gi wangang loi Stephen Dujarric na phangdo ki bada Ukraine da sa thariba lan amadi shopping mall da tam thiraba attack daw ki ba asigi matang di UN gi baike de ki lum na law baga loi na kom le yang sile hai ke Ningsing ba yabadi sahi asigi hau ki ba Mars ta da Mariupol leiba theater amada Russian force na attack sa taduna miyoi sat rum hat ki bani loi na hau ki ba April tha ta su Eastern Karmatrox da labor train station amad attack sa thaduna yamda bada miyo yangkai ga mapan rom hat ke bane Ukraine forcing is chira pa matam lakle ana Zelensky na G7 ki lusing basing da tamkre Ukraine ki president Volodymyr Zelensky na Russia thingna ba mahak ki leba ki military ki phibam lakada ba tha khara asida pagana na ba mateng pangbu ki tangai fadaba athuba da leire ana G7 summit da video ke kuthang da tamkre masung G7 ki lusing basing da Ukraine da mateng pangani ana wasakre Russia na lansung na ngai lura ba tanfam da Zelensky na Group of 7 summit wangang ki sakti leira balbak sing lusing basin Russia ki thau ki mamal da athing ba thamna na ba Russia ki pothok sing da tax hangka da ba amasung atai anuba athing ba sing thamna da ba tharang sing pothok na ba sem sare masigi matak da US na Vladimir Putin ki lan thing ba da Ukraine ki mateng pang na da ba advanced surface to care missile system amalai da ba ki tharang law thok na da ba sem sare Sayul ka ki manung da han bu oina Russia ki missile sing da Ukraine ki konung Kiev da landa krab am sulu huang region da kutum changada ba liba Ukraine ki lam sing kutum chana ba ngam ba sakthi sin duna landa ba makha sa thakra ba tong US na thawrang asi pai kalak pane malem da energy ki mamal hengalak pa amasung tangai fada ba force sing mamal hengadan bagi maram amo wariwa lan asina nongjuk tawfum khangdre and Zelensky na thawai kwa bagi wafum phong da phong to ki badage G7 ki lusing basin da Moscow bo zerak pinana ba no ba mating amasung thawrang sing pai kalak pane Ukraine ki nongchop amasong nongpok thang basaruk da miyoi kya ki punchi mangan ba artillery battle amagi saklo lorok lava lana sigi damak paket pa mahaki lalo Zelensky na tamke Zelensky na khwari ki maruwai na hajarak pa si makhata air defense system singne matham da mahaki government sel madeng pangpani ani UN
US National Security Advisor Jack Sullivan फोंदोके जेलेंस्की हौजु फाउबद माना फंगबा मतेंग सिंग अदो रूसिया की लानमी सिंग जंगसिलप थिंगनबा अमसों काउंटर अटैक सिंग तौननबा अनिमक्ता मागे एडमिनिस्ट्रेशन मदौ करम सिनरी हाइबदु सुजी 7 की लुसिंग बसिंगना लुसिंग बसिंग द चाराकना तमकी अना सुलेफेन हाइके माखतरकबा अतोप पाउदा आथिंग थमलबा प्लास्टिक की आइटम सिंग आइन कान पुथोकबा योनबा अमदि सिनबा यंगसिनबा कंट्रोल रूम आंगदौरे Prime Minister Narendra Modi na lising ani ko nithoi fawada single use plastic items sing pumuthan na ba kholau lau ki ba ki makha tarak ba hoina Environment Forest amsung Climate Change Mantraloy Bharat Sarkar na lising ani kun mathoi ge August tara ga nithoi da Plastic Waste Management Amendment Rule 2021 lau thoke Azadi ka Amrit Mahotsav ki wakalo na mang da thamdana sai tun leiriba amasung loisin khomjin bidra ba plastic phataba sing na thogan ba pollution bo laksin bangam na ba ki damak laiba ka sinamatik chaba khong thang kya lau khale Varanasi dan pom kaya laita ba chai bagi sang wang ba sakhang laba single use plastic items sing puthok ba pusilak ba paisin ba yon thok ba yon ba amasung sina ba lebab kumbada sahiya sigi July amadagi ating ba thamlagani kangphala amasung isingi ecosystem amasung samudra gi environment jauna single use plastic items sing na sahibadagi thogalak ba phataba sapu sing asi malem pumbana khangnare Arabida content sing asigi mar uiba pau khara asiba pau tamjariba Manipur local news YouTube channel asidagi yengbiri papunamak patagazari channel asan atom takana rabadi subscribe tawi division subscribe tawi romaloina like and share tawu sukawi kunop nambakbo amukana thagazari